Khetrigao Amadi Manipur Miyamda Henna Kudong Chahannaba Pandamda Sheikh Brothers Family SBMT na Standard Hospital and Research Institute Amadi Madrasa Nur Muhammad Sagatnaba ngasi Khetrigao Awang Laikayda Urep Uyung Tambagi Thoram ama pangthokre. Hospital Amadi Madrasa Semgat Sagatnaba Urep Uyung Tambagi Thoram aduda Khetrigao Kendragi MLA su oiriba Sheikh Nurul Hasan na haikibada Hospital asi Medical College faubagi thakta oihannaba pandam thamli. Masi chahi anigi manungda loisilaga miyamda ana layenggi lamda kudong chaba fanghannaba hotnagani. Manipurda healthcare facilities ningthina fanghannaba hotnaba mathau tari maduna maram oiraga hospital asi sanaba hotnabani. Masina Khetrigao Kendragi akoibada lairiba miyoi kayadasu thabak pibagi kudong chaba adu laihangani hairi. Ana layenggi lamda kumang chausin nanaba hotnaba haibasi mahaki vision gi manungdasu yauba thabak amani. Miyamda kudong chanaba hospital amadi madrasa asi urep uyung tambani haiki. Thawramaduda Alhas MD Nur Rahman Sheikh IFS Ambassador of India to Lebanon na haikibada urep uyung tamliba hospital asi atopa mafamda sanaba thawrang tawrabasu yai adubu Imphal East District Khetrigao area asida henna healthcare facility gi matangda kudong chaba pinaba haiduna mafam asida sanaba hotnabani. Hospital asi OPD specialist layengi kudong chaba pibada natana Manipurda Medical College masing yamdaba maramna Medical College ki thakta semgatnaba pandam thamli hairi. Masida lamdam asida lairiba miyoi singna cooperation PBU amadi Kendra asigidamak Sheikh Brothers Family na hotnaba yaba makhatana hotnagani haiki. Thawramaduda semgat sagatpada mapung oiba thodang lauriba SBMT amadi Sheikh Brothers ki apokpe Yumkhaibam Husne Banu, Supreme Court ki Advocate Mashuk Ali, Joint Secretary Government of Manipur gi Sheikh Abdul Hakim, Kasar District Assam gi ADC Khalida Sultana Ahmed amadi Hazan Dr. Nazneen Rahman Khatun yauna Sheikh Brothers ki family singsu sarukya ki. Ngasi January ki tarik ahum 2025 ta nungthin pung ama iraizuma matungda ikoi Standard Hospital and Research Institute sananabagi foundation stone let tawwa ki tanja se koi tawjabani hairiba hospital ase Sheikh Babu Macha Memorial Trust Scheme haidi makhada rekadauba madi matamgi matungina medical college hawagi thakta koi wehlangna bagi pandam thamjari hairiba hospital ase next 2 years ta hairiba building se complete oiraga public haidi praja makhaida madugi khudong chaba lengna bagi multi speciality hospital tongan ba department sing yana maru oiba department sing gi super speciality facilities iraga adamain tawge hospital ase thamgani amade anauba awonba manipurama oinanaba healthcare facilities world class healthcare facilities pangananaba hona matana hospitality industry da manipur da leiriba hoi human capital ase tap tawraga adada sumateng panganabagi asada amade hairiba standard Hospital and Research Institute asina khoi leireba Khetrigao Assembly constituency gi nugen corner da leireba khoi ge haithoi singthoiraba kayamada su habdi non medical background oijaraga su tongan facilities ke ase phangan natana makhoi soi khoi absorb toraga thawak pina nabagi the employment generation to nabagi choba khoi institution ama orakani habsai gi ekedagi sum thamjare Standard Hospital Research Institute Sanaba forum se foundation se koi matam khara adum sahi khara gi plan to tarapone adum hum kai to suno sum khana mi hana adagi sum khana pada de koi pension school su le re adagi KYC to ground to nan koina mati sports complex in oge to na kan do na masing matang ta mafam jabi yang matam da mafam ni warani haidna fam sidang asi mayam baton to koi da asigi foundation stone ji tawni ado hariba hospital ji to perform to torma se do so maroina lairiba lekai sigi benefit haiba tare aduga lekai ji da maroina Khetrigao area by Faris area so da khara sotna leiba medical facilities na jimba leitaba
ꯂꯩꯔꯒꯁꯨ ꯈꯔ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯁꯤꯅꯣ ꯈꯔ ꯍꯟꯊꯅ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯗꯨꯒꯤꯗꯨꯗ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯑꯗꯩ ꯍꯦꯟꯅ ꯑꯐꯕ ꯑꯃ ꯑꯣꯏꯅꯕ ꯍꯥꯏꯅ ꯁꯤꯒꯤ ꯁꯤꯒꯨꯝꯕ ꯍꯣꯁꯄꯤꯇꯥꯜꯁꯦ ꯑꯩꯈꯣꯏ ꯆꯍꯤ ꯈꯔꯗꯤ ꯁꯨꯔꯦ ꯃꯁꯤ ꯄ꯭ꯂꯥꯟ ꯇꯧꯔꯛꯄꯁꯤ ꯑꯩꯈꯣꯏ ꯏꯅꯥꯎꯃꯈꯩꯅ ꯑꯗꯣ ꯃꯁꯤ ꯄ꯭ꯂꯥꯟ ꯇꯧꯔꯛꯄꯁꯤ ꯑꯩꯈꯣꯏ ꯂꯩꯈꯤꯗꯕ ꯏꯄꯥ ꯂꯦꯠ ꯅꯨꯔ ꯃꯍꯃꯗ ꯒꯤ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯃꯁꯤ ꯄ꯭ꯂꯥꯟ ꯇꯧꯕꯅꯤ ꯑꯗꯣ ꯃꯁꯤ ꯏꯁꯣꯔꯒꯤ ꯑꯆꯧꯕ ꯊꯧꯖꯥꯜꯅꯤ ꯍꯥꯏꯗꯤ ꯃꯄꯨꯒꯤ ꯊꯧꯖꯥꯜꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯝꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯃꯊꯪ ꯃꯊꯪ ꯁꯥꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤ ꯑꯣ ꯄꯤ ꯗꯤꯗꯒꯤ ꯍꯧꯔꯒ ꯑꯗꯒꯤ ꯃꯊꯪ ꯃꯊꯪ ꯏꯚꯟ ꯇꯔꯁꯔꯤ ꯀꯦꯌꯔ ꯐꯥꯎꯕ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤ ꯐꯥꯎꯕ ꯌꯧꯈꯠꯄ ꯑꯗꯒꯤ ꯏꯚꯟ ꯌꯥꯔꯒꯗꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯐꯥꯎꯒꯤ ꯑꯩꯈꯣꯏ ꯚꯤꯖꯟ ꯂꯩꯖꯩ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯃꯔꯤ ꯃꯉꯥ ꯑꯁꯤ ꯀꯩꯁꯨ ꯌꯥꯝꯃꯛꯄ ꯅꯠꯇꯦ ꯑꯗꯨ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯔꯐꯇꯒꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯃ ꯑꯦꯗ ꯇꯧꯕ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯚꯤꯖꯟ ꯑꯃꯅꯤ ꯑꯗꯨ ꯃꯁꯤꯗ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯄ꯭ꯔꯦꯌꯔꯁ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯔꯤꯕ ꯐꯦꯁꯤꯂꯤꯇꯤꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯈꯛꯇꯪꯒꯤ ꯅꯠꯇ꯭ꯔꯒ ꯂꯩꯔꯤꯕ ꯀꯩꯔꯣꯏ ꯂꯩꯀꯥꯏꯁꯤ ꯅꯠꯇꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯑꯁꯦꯠ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯒ꯭ꯂꯣꯕꯦꯜ ꯁ꯭ꯇꯦꯟꯗꯔꯠꯁ ꯃꯦꯟꯇꯦꯟ ꯇꯧꯔꯛꯄ ꯑꯗꯨꯒꯨꯝꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯆꯦꯠꯄ ꯊꯥꯖꯩ